ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯕꯕꯤꯅꯥꯗꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯂꯧꯒꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯗ꯭ꯔꯣꯟ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯂꯣꯏ ꯆꯥꯎꯅ ꯇꯧꯁꯜꯂꯛꯑꯦ ꯑꯅꯤꯁꯤꯌꯣ DJI New 2 ꯗ꯭ꯔꯣꯟꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯈꯔ ꯋꯥꯏꯔꯦꯅ ꯈꯔ ꯑꯍꯣꯡ ꯑꯆꯥꯎ ꯊꯤꯔꯒ USꯇꯒꯤ ꯑꯣꯏꯅ ꯇꯧꯔꯦ DJI New 2 ꯀꯣꯝꯕꯣꯗ ꯑꯣꯏꯗꯧꯔꯕ ꯀꯣꯝꯕꯣꯗ ꯑꯣꯟꯂꯤ ꯗ꯭ꯔꯣꯟ ꯈꯛꯇꯪ ꯑꯣꯏꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯁꯦ ꯕꯕꯤꯅꯥꯗꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯂꯧꯒꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯗ꯭ꯔꯣꯟ ꯂꯥꯛꯄꯗ ꯑꯆꯥꯄꯣꯠ ꯂꯣꯏ ꯆꯥꯎꯅ ꯇꯧꯁꯜꯂꯛꯑꯦ ꯑꯅꯤꯁꯤꯌꯣ ꯇꯧꯁꯜꯂꯦ ꯍꯥꯎ ꯄꯥꯏ ꯃꯨꯠꯈ꯭ꯔꯕ ꯃꯨꯠꯈ꯭ꯔ ꯁꯦꯝꯁꯦ ꯁꯣꯝꯗ ꯂꯩꯔꯦ DJI New 2 ꯗ꯭ꯔꯣꯟꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯈꯔ ꯋꯥꯏꯔꯦꯅ ꯈꯔ ꯑꯍꯣꯡ ꯑꯆꯥꯎ ꯊꯤꯔꯒ USꯇꯒꯤ ꯑꯣꯏꯅ ꯇꯧꯔꯦ USꯇꯒꯤ ꯄꯨꯍꯜꯂꯛꯑꯦ ꯉꯁꯤ ꯌꯧꯔꯛꯄꯅꯦ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯅꯍꯥꯟ ꯉꯔꯥꯡ ꯑꯌꯨꯛ ꯉꯟꯇꯥ ꯌꯧꯔꯛꯄ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯃ ꯂꯧꯕ ꯂꯥꯛꯄ ꯃꯥꯒꯤ ꯌꯥꯎꯔꯛꯄꯁꯦ ꯄꯣꯠꯇꯨ ꯑꯥꯗ ꯕꯣꯛꯁꯇ ꯊꯨꯒꯥꯏꯔ ꯂꯥꯛꯑꯕꯅꯤꯅ ꯂꯣꯏ ꯍꯥꯡꯗꯣꯛꯑ ꯂꯥꯛꯑꯕꯅꯤꯅ ꯀꯩ ꯌꯥꯎꯒꯦ ꯁꯤꯃ ꯂꯩꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯐꯦꯟ ꯑꯅꯤ ꯑꯃꯒ ꯕꯦꯇ꯭ꯔꯤ ꯍꯥꯡꯗꯣꯔꯛꯑꯣ ꯑꯝꯇ ꯁꯤꯒꯤ ꯕꯦꯇ꯭ꯔꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯅꯤ ꯆꯥꯔꯖꯔ ꯂꯣꯏꯔꯦꯅꯦꯀꯣ ꯃꯦꯅꯨꯋꯦꯜ ꯕꯨꯛ ꯑꯃꯒ ꯃꯥꯒꯤ ꯔꯤꯃꯣꯠꯇꯨꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯔꯤꯃꯣꯠ ꯑꯗꯤ ꯃꯥꯒꯤ ꯍꯣꯏ ꯔꯤꯃꯣꯠꯀꯨꯝꯕ ꯌꯥꯎꯕꯗꯣ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯅꯠꯇꯦ ꯃꯥꯟꯅꯕꯗ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯣꯝꯕꯣ ꯀꯩ ꯂꯥꯛꯄꯗꯣ ꯀꯣꯝꯕꯣ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯨꯅꯦꯕ ꯑꯩꯅ ꯃꯣꯕꯥꯏꯜꯗ ꯗꯥꯏꯔꯦꯛ ꯁꯝꯕ ꯀꯥꯡꯕꯨ ꯑꯃꯗꯨꯁꯨ ꯃꯣꯕꯥꯏꯜꯗ ꯁꯝꯗꯣꯏꯅꯦꯕ ꯗꯥꯏꯔꯦꯛ ꯂꯤꯡ ꯇꯧꯔꯒ ꯋꯥꯏꯐꯥꯏ ꯕ꯭ꯂꯨꯇꯨꯠꯂꯒ ꯑꯗꯨꯝ ꯁꯝꯃꯒ ꯇꯧꯕꯗꯣ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤ ꯈꯪꯗꯦ ꯁꯨꯝ ꯄꯥꯝꯕꯩ ꯋꯥꯅꯤꯗ ꯌꯥꯝ ꯀꯟꯅ ꯇꯥꯡꯕꯁꯨ ꯅꯠꯇꯕꯀꯣ ꯅꯪ ꯊꯥꯕꯜꯗ ꯄꯥꯏꯔꯝꯃꯗꯤ ꯌꯦꯡꯉꯣ ꯅꯪ ꯁꯤꯗ ꯑꯁ ꯊꯤ ꯅꯩꯒꯗꯕꯅꯤ ꯌꯦꯡꯉꯣ ꯃꯊꯛꯇ ꯇꯧꯔꯒ ꯃꯈꯥꯗ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯂꯥꯏꯐꯁꯦ ꯃꯤꯅꯤꯠ 35 ꯄꯤꯌꯦꯕ ꯑꯃꯅ ꯃꯤꯅꯤꯠ 35 ꯑꯗꯒꯤ ꯁꯤ ꯑꯍꯨꯝ ꯑꯣꯏꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ 45 ꯃꯤꯅꯤꯠꯁꯀꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯐꯪꯗꯣꯏꯅꯦꯕ ꯑꯍꯣꯡꯕ ꯂꯨꯝꯕꯗ ꯃꯌꯥꯝꯁꯦ ꯁ꯭ꯇꯤꯀꯔ ꯑꯃ ꯌꯥꯎꯔꯤ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯅꯥꯛꯇꯁꯨ ꯄꯥꯏꯕ ꯌꯥꯗꯦꯕ ꯂꯣꯏ ꯄꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨꯗꯤ ꯄꯦꯁꯦꯟꯖꯔꯗꯤ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯄꯥꯏꯕ ꯌꯥꯏꯕ ꯃꯥꯔꯀꯦꯠ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯕꯁꯦ ꯀꯩꯅꯣꯁꯦ ꯑꯆꯧꯕ ꯄꯥꯏꯔꯛꯑꯗꯤꯅꯦ ꯁꯤꯒ ꯑꯆꯧꯕ ꯄꯥꯏꯔꯛꯑꯗꯤꯅꯦ ꯃꯣꯏꯒꯤ RCꯒꯨꯝꯕ ꯆꯪꯕ ꯈꯣꯠꯄ ꯂꯩꯌꯦꯕ ꯀꯩꯅꯣ ꯃꯤ ꯀꯃꯔꯁꯤꯌꯦꯜ ꯄꯥꯏꯅꯦꯕ ꯏꯔꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯩꯗꯅ ꯑꯃꯨꯛꯀ ꯃꯣꯏ ꯃꯤꯂꯤꯇꯔꯤ ꯀꯥꯡꯕꯨꯅꯒ ꯊꯦꯡꯅꯩꯁꯦ ꯑꯅꯛꯄꯗ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯆꯥꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯄꯥꯏꯔꯨꯕꯗ ꯄꯨꯂꯤꯁ ꯑꯅꯛꯄ ꯂꯩꯔꯝꯃꯒꯗꯤ ꯄꯥꯏ ꯌꯥꯔꯣꯏꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯗ꯭ꯔꯣꯟ ꯖꯦꯃꯔ ꯇꯧꯔꯒ ꯑꯗꯣ ꯍꯥꯟꯅ ꯆꯥꯊꯣꯛꯈ꯭ꯔꯁꯦ ꯀꯣꯟꯅ ꯔꯤꯚ꯭ꯌꯨ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦ ꯁꯤꯡꯖꯨꯒꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁ ꯂꯐꯨꯒꯁꯤꯒ ꯕꯥꯏ ꯆꯠꯂꯒꯦ ꯍꯜꯂꯒꯦ ꯅꯪ ꯂꯥꯛꯑꯝꯃꯦ ꯍꯜꯂꯒꯦ ꯀꯣ ꯅꯪ ꯂꯥꯛꯑꯝꯃꯦ ꯍꯜꯂꯒꯦꯕ ꯁꯤꯗ ꯂꯩꯔꯦ ꯄꯣꯠꯇꯣ DJI New 2 ꯀꯣꯝꯕꯣꯗ ꯑꯣꯏꯗꯧꯔꯕ ꯀꯣꯝꯕꯣꯗ ꯑꯣꯟꯂꯤ ꯗ꯭ꯔꯣꯟ ꯈꯛꯇꯪ ꯑꯣꯏꯔꯦ ꯃꯥꯒꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯂꯔꯗꯨ ꯌꯥꯎꯗꯕ ꯑꯗꯨꯁꯨ ꯌꯥꯔꯦꯗ ꯃꯣꯕꯥꯏꯜꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯃꯥꯏ ꯅ꯭ꯌꯨ ꯗ꯭ꯔꯣꯟꯅꯦ ꯁꯤꯅ DJI New ꯗ꯭ꯔꯣꯟ ꯏꯀ꯭ꯋꯤꯞꯃꯦꯟ ꯑꯃ ꯌꯧꯁꯜꯂꯛꯈ꯭ꯔꯦ ꯉꯁꯤ ꯑꯗꯨꯗꯤ ꯐꯖꯕ ꯀꯔꯝ ꯀꯥꯟꯗ ꯂꯨꯝꯃꯛꯄꯅꯣ ꯁꯤꯁꯦ ꯆꯍꯤ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯗꯒꯤꯔꯥ ꯀꯔꯝ ꯑꯣꯏꯕꯅꯤꯅꯦ ꯃꯃꯜꯁꯦ ꯕꯦꯡꯒ꯭ꯂꯣꯔ ꯌꯥꯝ ꯇꯥꯡꯃꯟꯗꯅꯀꯣ ꯉꯥꯏꯕꯗ ꯑꯍꯣꯡꯕ ꯉꯥꯏꯕꯗ ꯁꯤ ꯌꯧꯔꯛꯈ꯭ꯔꯦ ꯄꯥꯏꯕ ꯍꯧꯕ ꯌꯥꯔꯅꯤ ꯈꯔ ꯇꯝꯃꯒ ꯇꯧꯔꯦ ꯗ꯭ꯔꯣꯟꯗꯨ ꯑꯦꯛꯇꯤꯚꯦꯁꯟ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯁꯤ ꯗ꯭ꯔꯣꯟꯒꯤ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯆꯥ ꯊꯛꯄꯒꯤ ꯋꯥꯔꯤꯅꯦꯕ
ꯆꯥ ꯊꯛꯄꯁꯦ ꯃꯣꯏ ꯇꯩꯖꯣꯅꯤ ꯑꯅꯤ ꯍꯜꯂ ꯊꯛꯅꯒ꯭ꯔꯦ ꯋꯥꯅꯤ ꯁꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗꯗꯤ ꯍꯧꯔꯝꯗꯦꯕ ꯆꯥ ꯊꯛꯎ ꯀꯥꯏꯅ ꯍꯥꯏꯔꯝꯗꯦꯕ ꯌꯣ ꯅꯪ ꯌꯨꯝꯕꯨ ꯐꯨꯗꯣꯏꯅꯁꯦ ꯀꯩ ꯍꯥꯏꯕ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩ ꯍꯥꯏꯕ It's not happening, yeah? ड्रोन की वारी नते में से चा की वारी ने हवा चा की वारी तो क्या starting हो रहा है वो? एक्टिवेशन नहीं हो रहा है सर्वर बिजी है कुछ बोल रहा है ꯑꯗꯨ ꯌꯥꯗꯤ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? अदुगिनिदा निकल आया भावना लाया USA अमेरिका से डोनाल्ड ट्रम्प के घर और के वो पास उड़ नहीं रहा है 하? और उड़ नहीं रहा है और नहीं वो एक्टिवेशन करना था माइस के मैं खजरा का तुम कुंडली हम चा थको वारी ने ड्रोन की वही तो वे पील है हाथ के दे रहे हाले युमू दी हाथ खरे युमू दी हाथ खरे दोनों पियो No, I drank. We drank. युमू ना खोज दी हंगम दे ने थकुरा ना 나도 अदुगा मोय मथन थक लई जोने नहीं पिएगा इधर नहीं पिया तो मैं भी कहाँ पीता से बबी ए अभी उसने दी तो मैं फिर किरो नंग पियो ना ट्रैक 루파리야 नंग समोसा रोसे खयानो ना हरामी आदमी मैंने कभी जिंदगी में नहीं देखा क्यों रे खयानो चाहिए क्या नो ममांग साबदो ना मैं तो गैर उनका कमाल के ना का साव अदु मैं तो गैर बा वो रहा बा सिदी फेरा ताई हे नंग जो खोइ वानी बुसा चा फंगदे नंग मंगा चा रे ꯌꯥꯝ ꯊꯣꯛꯄꯅ कई नो पुक ना पूरे तो नहीं कई नो ai nang ku pe jaw da ꯀꯦꯄꯥꯁꯤꯇꯤ sinju ji kum pa to sa ji cha to de hao ja to ko एंड्रा स्टार ओ स्टार एयरलाइन स्टार sinda lai he drone no activation to ya da bidagi abe khallani activation to ya dre ause halase bobo halase balloon da ngawra jam ka na laptop to khumroi dra da pur chatro ba iPhone di na phone ai pai te nang ya ri de kari khuno no se ba No, completely unintentional. It looked very planned, by the way. No, see, listen guys. Vale. iPhone di कहते सीधे रही ya But क्या बोले? thank you babena thank you pawan No problem. चलो से दुदी babena nang sa ka jara Outside से अपन जगह से fare thoka se yom hala se so much for everything kai dana ngai da नाको लागी का तो है कुछ it's always been good it's always It's been always been yes. amazing it is always been like this is always been this so It's always been one habit. I second